mayamna khangzinbada kanagadaba adugumba content masang mayamda share tawjaramge Anauba coronavirus sahi kya Eikhoi khangdana Sekpi singda sandorakhi study Anauba coronavirus asi sahi decade kaya marum Eikhoi khangdana Sekpi singda sandorakhi haibisi scientist singna phangkhre Nature Microbiology da laiba pokpo numita phongkiba study amada Pennsylvania State University ki Center for Infectious Disease Dynamics ki messages bonina lucingwa researchers singna SARS-CoV-2 pathogen gi khwaidigi oithokningai oiba horakpam adu horsu Sekpi singni haiki pandemic asina hojik phawbo makhatana economy sing sogalakhiba amasung miyoi lakh taruka lising nifuga mangai hena halakhibaga virus asigi horakpamgi matangna yamna kana nainabagi center adu oirakhi virus adu China gi laboratory amadagi nanthorok likhibani haina US government officials singna kanna wakhalna sagalakhibagi matungina tha asida World Health Organization wakhal adu nainanaba China da experts sing thaki matungda tholakadaba haksel gi khudongsadaba adu thaidokpada mateng oinaba virus asigi lineage khongul liba asi laisat horakpa ngalingai yamna maru oi Sekpi singda atai virus lineage sing miyoibe singda sandoknabagi sakti leramba yai haina researcher sing aduna warning tawri virus sing adu tholaktingai mamangna miyoibada achauba laisat sing sokhanba ngamba virus sing masak khangdokpa haibisi kayamuk lubagi haibado findings sing asin utli masi real time human disease surveillance systems ki global network amagi mathau tai haina boni amasum kangbun study du da iri haina spauksna makhatari thank you